Lakhipur Online Putok Saba October Gitang Kunmanga Thangza Numit ki Khomjinba Pao tabirasi Ahanbada Maroi Pao Silchar Medical College da Chief Minister Dr. Himanta Biswa Sarmana Super Speciality Hospital ge urep yung tongkre Barak Tampak ki miyam gi damak Delhi, Kolkata amasung Chennai da Barak Bhavan amamam sargani Chief Minister na Silchar Kendra gi nupi lising tara humdoi chamaga marfu humdoi da lupa lising tara tawduna check yen thokre District Administration Jiribam na relief camp sing da lairiba ningol singbu chakobagi thorom pangthokre Inunganbi Manipuri Dance Academy Jiribam gi jagoi gi workshop loisin khre Kanglei jagoi anoi leikol Kajalna Tanum Derena gi jagoi khudol tamkhre amasung Jiribam da chathariba football tournament ta KMYC Kamranga semi final da khongthangjin khre Haujik mapungoi pau tabirase Chief Minister Dr. Himanta Biswa Sarmana ngarang Silchar Medical College Hospital da phamung chani ga subnani pan laigadaba Super Speciality Hospital gi urep uyung tamkhre Hospital asida neurology, nephrology amasung cardiology gi analayeng gi kudong saba phanglagani haina mahakna panki Hospital asigi layeng bada changadaba polam sing amasung atai sengbat sagat pada lupa crore chahum hena changani amasung lakadori bachahi ani makhai asigi manungda thabak asi loisengani haina Chief Minister na panki Amaromda Silchar Medical College ta sariba phamung chamnga gi hospital asi chahi asigi manungda analayeng gi kudong saba phanglagani haina mahakna phongdokhi Silchar Civil Hospital ki infrastructure semgatana bagi damak lupa crore chamaga yangkhai piragani haina su Chief Minister na phongdoklamki Silchar gi damak lupa crore lising amagi akhanaba project paikhatle hairaduna Chief Minister na Modura gata Barak Turel gi mathakta anuba thong aduga December tha asida flyover sabagi tabak hauragani haina Chief Minister na phongdokhi Masigi mathakta Barak Tampak ki miyam gi kudong sana nabagi damak Delhi, Kolkata amasung Chennai da Barak Bhavan amamam saragani haina Chief Minister na phongdoklamki Rajya asigi saknairaba saisakpa Jubin Garg laikidaba thodoki matungda Guwahati da chatharamba sarkar gi thabak thorom sing tha amarom asi leptuna leiri maramasina Silchar Municipality gi mikhal gi matam lepangamdaduna leiri haina ngarang irai numita Silchar Police Parade Ground da pangthokpa Mukhyamantri Mohila Uddamita Abhiyan gi thorom da saruk jaraduna Chief Minister Dr. Himanta Biswa Sarmana wafam asi phongdokki mahakna makha taraduna Jubin Garg na laikidabagi achumba wayal soidana phangani haike thoramda Chief Minister na Silchar Kendra gi nupi lising tara humdoi chamaga marfu humdoi da lupa lising tara tawduna check yenthoki thorom asida Mantri Kaushik Rai, Mantri Krishnendupal, MP Karnat Purkaista, MP Porimal Suklabedda, MLA Dipayan Chakrabarti, Mihir Kanti Som, Nihar Ranjan Das, Rupam Saha, Kankan Sikidar, DC Mridul Yadav, Police Super Numal Mahatta masung atopa luchingba sing thoromaduda saruk yakhe Chief Minister Dr. Himanta Biswa Sarma ngase ayuk pung tara taba matamda Binakandi Mandal BJP loisang amasung ayuki pung tara ga minit nifu tabada Lakhipur Mandal BJP loisang sangaragani matungda ayuki pung tara mathoi ga minit nifu mangada mahakna labok jabagan gi filda Mohila Uddamita Abhiyan gi makhada nupi singda check yenthokani Chief Minister ngasi nungthil Guwahati dhan khigani amar bahut samoy gusi gol হেকাৰণে এতিয়া আমি মিউনিচিপালিটি ইলেকশ্যন ষ্টেট ইলেকশ্যন কমিশ্যনে দিন দিব কিন্তু বিটিচিৰ ইলেকশ্যন জুবিনৰ ঘটনা গুৱাহাটীত কোনো অফিচতে বহিব পৰা নাই এতিয়া কোনো আজিৰ দিনত গুৱাহাটীত গ'লে অফিচ কাছাৰীত কোনো কামেই নহয় সব এটা খুব ডিফিকাল্ট পিৰিয়ডৰ মাজেদি আমি গৈ আছোঁ গতিকে তাতে এতিয়া ইলেকশ্যনৰ কথা পাতিলে মোক উল্টাই মানুহে গালিহে দিব District Administration Jiribam na sinduna Jiribam District asigi relief camp singda changjafam lawduna lairiba ningol singbu chakobagi thoromama mahi khulen Vidyanagar da leiba sports complex ki indoor hall da ngarang pamthokre thoramadu da yumnak chamaga kunrom gi ningol chahum romna saruk jakhe thoramda ADC Jiribam TH Manoranjan Singh SDC Borobekra M Devananda Singh Deputy CMO Jiribam Dr. Yunus
Additional SP Thingbaizam Kamaljeet amadi atei official singsu thorom adu saruk yakhi chakobagi thorom asiga mari leinana district administration jiribam gi maike dagi ningol singda khudol potsu tamki Inunganbi Manipuri Dance Academy Jiribamna Ministry of Culture Government of India New Delhi gi meeting makhada Jiribam gi dibong da leiba Sri Sri Radha Govinda Mandir da mamang thagi tang kunmari dagi chatharakiba workshop kam production of Maharaj ngarang loisinbagi thorom pangthokre thorom asida Jiribam Higher Secondary School gi principal in charge Khundombam Indi Kumar UFO Far West Manipur gi President K. Kumanjau Singh amasung Jawaharlal Nehru Manipur Dance Academy Imphal gi Retired Pradhan Guru Ngaithem Ranjitna Mathang Sidna Chief Guest President amasung Guest of Honor oina tai stapam ki Academy asigi Secretary Chandam Birena Taram Naupagi Warol amadi Thorongi Nungi oiba warol pikhi Ahanada Asuguma Inungandi Manipuri Dance Academy Asuguma workshop ama adusu Ministry of Culture Government of India ni makada haiba ministry sina sponsor tawna chathadoriba workshop asida kaisu khangsadaba rashtraam da supnagi madam khattang taraga haiba malaga leisabaibu sumba workshop ase sidi tapi ibadi daita silawiu aina haibira puse ai kwaidi lagu pagamitu adu koi aduna Inungandi Manipuri Dance Academy organizer koi diriba ai di moi panjare oja projabe hainga to bima khangu uchari Jadi jika jauh dari bangangnya, aja yang satlaya mana oi, satlaya miawi, yang disiplin lain, ada lain nama. Request kami mana satla singa. Masanya oja ngaitnya menjadi hadiran betul. Mana di tamniba potugi, potugiba production adugi rasto, madu matik sana mamutal khang mam terkata. Haila mana? Agaknya disiplin wala di jauh itu mana? Hai mana? Ya gue jadi yaw sih, agak full discipline, full respect. Wajah kemarin bakti tahu nih, ya gue yang orang kaya, mama bapak kemarin perlu nih, wajah sih kemarin perlu nih, hai nih, ya amlah fajar kok, fajar lama, agak sudah gue yang jadi begitu kok, puas sih disiplin. Macam kaya ini dah, macam masih, lagi begini nanti dulu. Miamnya macam apa masari, mana zaman? Asyik orang hai tadi, ada nasi, miam di mana ada, jauh-jauh nama jauh. Mereka ini sih, koina, Manipur ini matai ini, ini mesti ada tu. Mereka ini semua mereka orang bagi bahasa, mari, mana zaman lagi, polnya ini, hanya kita tandari. Kanglai jagoi anoi leikol kazal khurai salanthong chaithabi leirakna minit 15 sangba Manipuri classical group dance tanum derena thasigi tangkuni thoida khurai kala bidya bhavan holda kudol tamkhre jagoi asi laikijaba oja Thingbaizam babuna compose tawrambadagi kazal gi director B Sanjita Devina nauna amuk choreograph tawduna miyamda khusinakibani hairi thoromaduda Chingtham Ranjit Kuman Director Kanglai Saktam Langba Kanglup RK Nerjit Sana
President Khurai Kala Bidya Bhavan amadi Dr. Phanjabam Lanajit Manipur State President Bahujan Sahitya Academy na mathang sitna Chief Guest President amadi Guest of Honor oina saruk jakhi thoram aduda Kajal gi Director B Sanjita Devi na haikibada Kajal gi kangbuna Manipur gi Fajaraba Art amasung Culture gi masakasi Oja Guru na thambiram libasi kaihenda na thamnanaba honajari haiki All Jiribam Sports Association na sinduna Jiribam Higher Secondary School gi sanabungda team taret na saruk jaduna chathariba Taramapan Suba and Haricharan Singh Memorial Sub Junior Boys Under 15 Football Tournament Lisinganiga Kunmangagi ngarang sanakiba ahanba quarter final knockout match sa KMYC Kamrangana Yaol Club Champanagarbu goal ama suino da maitian kibakalinana KMYC Kamranga semi final da khongthangjin khre aduga ani suba quarter final knockout match ngasi nungthil pungani makai taba matamda Anandamai Club Jirighat ka LEC Papupara ga sanaragani Nungairaba Pao Yoga acupressure amadi physiotherapy gi matingna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagitamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Admission open July listing ani kunmanga session gi damakta UGC na recognize tawraba thatharu ki oiba paramedical certificate course kaya gi damak mingchan ba haujare dental assistant ECG assistant nursing assistant rural healthcare multipurpose health worker emergency and ambulance attendant naturopathy and yoga science phlebotomist amadi x-ray technician gi course tambining basingna July gi tang kunthra gi manungda mingchan biba yaragani arts science natraga commerce 12 pass torba singna self employment natraga thabak phangnabagi damak coursing asi UGC na masak khanglaba Lingya Vidyapit University gi makhada hangdok sabani Silchar Rongpur Part 2 Rongpur Mitai Khunmanakta Sri Krasar ga thangnabada leiriba IMPS Open College Energy Healing Center campus asida lengsin biragu akupa marol gi damak mobile number 9395732456 natraga 9706554286 number asida pau phaunabiu Lakhipur online channel asibu yengbiriba singna pau asibu like amadi share tawbiu amadi hojik phauba channel asibu subscribe tawbidriba singna subscribe tawbiu Aroibata maruoiba pau amukhanna Silchar Medical College ta Chief Minister Dr. Himanta Biswa Sarma na Super Speciality Hospital gi urabuyung tomkhre Barak Tampak ki miyam gi damak Delhi Kolkata amasung Chennai da Barak Bhavan amamam sargani Chief Minister na Silchar Kendra gi nupi lising tara humdoi chamaga marfu humdoi da lupa lising tara tawduna check yenthokre District Administration Jiribam na relief camp sing the lairiba ningol singbu chakobagi thorom pangthokre Inunganbi Manipuri Dance Academy Jiribam gi jagoi gi workshop loisinkhre Kanglei jagoi anoi lekhol Kajalna Tanum Derena gi jagoi khudol tamkhre amasung Jiribam da chathariba football tournament ta KMYC Kamranga semi final da khongthangjin khre
Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare.